Senior Citizens Forum na CHALAIBA KAKCHING PANJAO PALLUM da LEIBA All as Home da NOUNA SHABA Administrative Block ama ngarang Rajya Sabha gi member Ningthou Sanajaoba Leishemba na Shangaduna Meeyam Da Shinnakhre Administrative Block adu Ningthou Sanajaoba Leishemba gi MP Local Area Development Scheme gi senthang makhada sabani Sangaba gi thauram aduda KAKCHING AC gi MLA M Rameshwar amasung Senior Citizens Forum KAKCHING gi President Nongmaithem Nimaisu sarpyaki Thauram aduga mari lainana MP Ningthou Sanajaoba Leishemba na hai lupa lakh tara mangarom changna sakiba administrative block asi Meeyam Da Shinnakhre ngamba asimak laibak phabani Manipur gi Meeyam gi damak tawgi khanba thabak thauram kaya amadi leiri adubu laibak thibadi ten khraba matam asida COVID-19 laichat amadi irang asina mapung phana tawba ngamdana leiba asini makhata na Meeyam gi thawgal tawba phanglabadi lamdam asigi damak pangthokadaba thabak kaya leiri hainasu mahangna makhata na phungdokthi Halaman sing mayam laibasi ay mamang da lako du haijarami all as home si koi yagam masi puning thoganingai di oide ai di puning thoganingai oide haijabadi all as home si koi khulai sida ay mamang da su haijaram dini koi halaman sing boy kona masi irai bagi natraga koi halaman sing sibu koina makoi seba se di tawning da biga domda Sa chikadra hai wakalo lo masoy no khawje do madu makti loina mangnate kana gumba kogi yamna laibak chiraba isai su laigedraba aige damakta ne karamta leitraba didi sigumba home se ko taka on adu sada bi ama dona western country da tawbu itang ahalaman si sahi amagadi masa sing ahalaman sing se mirai ra ko hundo padu western country sing da yam tawi adu bu kogi India da adu thodo hendona Manipur da di masigi pose laite laihan ningta badune na phawderi se Thauram aduda KAKCHING AC gi MLA M Rameshwar na hai ahal laman singa tanaduna KAKCHING da paikhatliba chawkhat thaurange thabak thauram sing asida mateng panglakliba asi laibak phabani KAKCHING gi ahal laman singi wakhalondagi ngasidi KAKCHING da tongan ba thabak thauram kaya marum paikhat pangamle makhata na su Meeyam gi thabak thauram kaya paikhat kigani ZNG ngakpigani GNGVO na initiate tawraktuna irum turel semjinbagi thabak asida laingak na lupa crore ani rom changna semgatlakpa yabagi oithokpa leire hainasu mahakna makhata na phongdokhi ahal lamanna yumfam oiraga chatpa matamda akhoi nahasingna khangdaba udriba pon mayam ama takpira kanda akhoi na chaliba lambi dusu hena kanba hena afaba oigadoribani aduna masigi Senior Citizen Forum na silliba sigumba all as home haribasi mayam na budi akoigi imung manungda masa masu leigidraba leifam leitraba awaba mayam gi leifam ni na khanba do agi wakhan dadi masi experience yamna leiraba akoigi punsi chupada taluraba madugi knowledge mayam dugi mafam ne na khali aduna aisu yariba makhai mafam sida adu koiba lakna na ba laga phamina ga chak lasam thaga thaba ma toram dai do tana phom Boibo ojage halaman singnasu masida thawai yawiu aduga KAKCHING kendra gi natana Manipur gi lakadorba hojiki oiba fibam sida gi amuk tungi lakadorba way forward lambi sida su kari toba yabagi aikoi maitai society kandaba yade akoi gi indigenous akoi gi culture tradition mangan ba yade